Hannagum physical class Makha Tana Chathagani Manipur government na class 9 amasung 9 gi mathakta leiba class sing physical class Chathagani haina hana thokibo order adu ahongba leite class 9 mathake physical class Makha Tana Chathagani haina education s ki director L Nandakumar Singhana press ta thokpa cherol amana haire press ta thokpa cherol adu na hai social media da class 9 dage class 12 फाउबगी physical class COVID-19 Omicron गे केस हेंगलकपन मरम ओइरगा अथिंग थमले अमदे class 10 अमसुंग class 12 की परीक्षा सो जनवरी 5 फाउबगी मनुंगदा कंडीशन फगलक्त्रबदे यैथोकनी हाइना अरानबा पाव अमा संदोरकपा असि लाइवक थीबने आर्मी की कर्नल प्रमोशन पीबदा मणिपुर दगी ऑफिसर अनि याउरे इंडियन आर्मी गे लेफ्टिनेंट कर्नल दगे कर्नल प्रमोशन पीबदा मणिपुर दगी ऑफिसर अनि याउरकले प्रेस न फंगबा पाउना हाई तोंगान तोंगानबा रेजिमेंट के लेफ्टिनेंट कर्नल लिसिंग अमग चनी यांखैरोम 3 सिलेक्शन बोर्ड लाखपगी मनुंग ऑफिसर चनीगा निपान कर्नल द प्रमोशन की दमक खलखे ऑफिसर चनीगा निपान असुगी मनुंग मणिपुर दगी ऑफिसर अनि अदु यावरखिबने मणिपुर दगी यावरखलिबा ऑफिसर अनि अदुदे लेफ्टिनेंट कर्नल ओइनाम आकाश सिंह अमसुंग लेफ्टिनेंट कर्नल आर.के. पिकी ने कर्नल द प्रमोशन फंगलबा आकाश अपोकपगी मिंग ओइनाम मंगलेम असे इम्फाल वेस्ट के मनुंग चन लैबा चांगांगैदगे ने महाक CDS एग्जाम दा माई पाक्तुना इंग 2006 बैच दा कुमाउन रेजिमेंट कमीशन तौखे R.K. की अपोकपा R.K. सनाजाउबना इम्फाल वेस्ट के थांगमैबंदगे ने महाक CDS एग्जाम दा माई पाक्तुना इंग 2006 बैच दा असम रेजिमेंट कमीशन तौखिबनी हाइरे COVID-19 केस 2022 दा लोइरगने WHO World Health Organization हाइख्रे COVID-19 केस 2022 दा लोइरगने अदुमक अनौबा वेरिएंट ओमिक्रॉन असिगे मतमदे खंगबा ngamdre COVID-19 की मतुंगदा अहुम सुबा वेब ओइना लाकलिबा ओमिक्रॉन असे अइखोइ पुमनमंगना सेक्शन बा मथौ ताइ हाइनसु फोंगदोखरे मणिपुर पुलिस ना हौखिबा चही 2021 दा लुपा करोड़ लाख 18 लोमगे हेरोइन पाउडर फागतपा ngamखे मणिपुर पुलिस ना 2021 की जनवरी अमदगी दिसंबर 19 फाउबगी मनुंगदा तोंगान तोंगान ड्रग का मरी लेनबा केसिंग मियोइसिंग अमदी ड्रग सिंग माई पाकना फागतपा ngamखे मखोइसिंग अदुगी मनुंगदा हेरोइन नंबर 4 का मरी लेनबा मियोइ चामगा मरफु मंगा दगी लुपा करोड़ लाख अमगा लिसिंग मरफु निथोइगे ममल ओइगदबा ड्रग सिंग फागतखे गंजा का मरी लेनना मियोइ मंगा दगे गंजा केजे चनीपान का कुंतरुक लोम फागतखे कानी द मियोइ हुमुद्रागा निथोइदगे कानी केजे शहुमगा मरफुगा माथोइगा कोनना कानी सुंगबदा सिजनबा मचा कया फागतपा ngamखे मियोइ मंगा दगी SP कैप्सूल लिसिंग तरागा मापन चामगा यांखै हुमदोइ फागतखे N10 टैबलेट ता शहुमगा हुमुद्रागा निथोइ फागतखे ब्राउन शुगर न मियोइ निफुगा तरुक्तगे केजी चामगा हुमपु मंगा रोमगे फागतखे WY टैबलेट न मियोइ कुंथ्रागा तरेतगी केजी कुंथ्रागा तरुकलोम फागतखे कप किप्स मियोइ कुलहुमदोइदगे बोतल लिसिंग तरामाथोइ चनीगा मरफुद्रामाथोइ फागतखे सम्प्लेक्स कैप्सूल न मियोइ अनिदगे चमापनगा हुमबुद्रा फागतखे एमोनियम क्लोराइड न मियोइ अमदगी अंगांगबा लीटर यांखैगा मंगा हिगोक लीटर होमपुना चिंगबा सिंग फागतपा ngamखे क्राइस्टेल मेटाफेटामान न मियोइ मरीदगी केजी अमा फागतपा ngamखि हाइना पुलिस डिपार्टमेंट की PRO दगे थादोरकपा चेरोल अमना खंगलकले 2021 दा मणिपुर पुलिस ना लालहौबा चनीगा कुंथ्रागा हुमदोइ फाखे खुलाई चामगा हुमपु तरेत लौखतखे हौखिबा कुमसिंग 2021 की जनवरी अमदगे दिसंबर 19 फाउबदा मणिपुर पुलिस ना तोंगान तोंगान बा लालहौबा चनीगा कुंथ्रा हुमदोइ फागतपा ngamखे अदुगा लालहौबा तरागा मंगाना खुद थोंगनबदा लैखिदे खुलाइना अचौबा मदी मचा पुन चामगा हुमपु मंगागा लोइनना कापा यारिबा मखल कयागी नोंमै मरु लिसिंग अहुमगा चाम तरा मंगा फागतखे IED चनीगा यांखै हुमदोइ रिकवर तौखि अदुगा एक्सप्लोसिव डिवाइस ना केजी अहोम हैंड ग्रेनेड हुमबुद्रागा तरुक RPG राउंड तरुक रिकवर तौबा ngamखे लेथोड बॉम्ब कुनगा तरेट डिनोटेटर सहुमगो होमपु अमदे सेल ओइना इंडिया गे लुपा लाख तरुक लिसिंग तरा तरेट चनीगा कुनिथोइ अमदे म्यांमार गे कयाता लाख निफुगा मंगा फागतपा ngamखि हाइरे तांजानिया दगी हलकिबा मियोइगा समनरुबा अहोम ओमिक्रॉन ओइरमद्रे तांजानिया दगी मणिपुर हलकलबा मतुंगदा टेस्ट तौबदो ओमिक्रॉन पॉजिटिव ओइखिबा मियोइ अमगे मचा अनि याउना कोविड पॉजिटिव ओइखिबा मियोइ अहुमगी सैंपल ओमिक्रॉन ओइरमद्रे हाइरे तांजानिया दगी लाखिबा मियोइ अदु ओमिक्रॉन पॉजिटिव ओइरकपदगे कांटेक्ट ट्रेसिंग चथबा मतमदा RT-PCR टेस्ट तौबदा मियोइ अदुगे सही तरागा मरी सुरबी मचानुपी अमसुंग सही तरागी मचानुपागा लोइनना
ꯌꯨꯝꯊꯪꯅꯕꯒꯤ ꯆꯍꯤ 64 ꯁꯨꯔꯕ ꯑꯍꯜ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏꯒꯤ ꯁꯦꯝꯄꯜꯁꯤꯡ IBSD-ꯗ ꯖꯤꯅꯣꯝ ꯁꯤꯀ꯭ꯋꯦꯟꯁꯤꯡ ꯇꯧꯅꯕ ꯊꯥꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯉꯍꯥꯟ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯁꯦꯝꯄꯜ ꯑꯗꯨ ꯑꯣꯃꯤꯀ꯭ꯔꯣꯟ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯡꯒꯣꯜꯒꯤ ꯋꯥꯍꯧꯗꯒꯤ ꯈꯠꯅ ꯆꯩꯅꯕꯗ 3 ꯁꯣꯛꯂꯦ, ꯑꯃꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯆꯤꯡꯈꯣꯡ ꯂꯩꯀꯥꯏ ꯂꯩꯔꯛꯇ ꯗ꯭ꯔꯦꯟ ꯆꯟꯁꯤꯟꯕꯗ ꯈꯥꯁꯂꯦꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯤꯡꯒꯣꯜꯒꯤ ꯁꯔꯨꯛ ꯐꯥꯎꯕ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏꯔꯨꯕꯒꯤ ꯋꯥꯍꯧꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ 4 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯁꯣꯛꯂꯕ ꯃꯤꯑꯣꯏ 4 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯍꯧꯖꯤꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9 ꯂꯣꯝ ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯣꯛꯂꯕ ꯃꯤꯑꯣꯏ 4 ꯑꯗꯨꯗꯤ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯆꯤꯡꯈꯣꯡ ꯂꯩꯀꯥꯏꯗꯒꯤ ꯄꯨꯌꯝ ꯆꯟꯗ꯭ꯔꯃꯅꯤ ꯆꯍꯤ 64, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯄꯨꯌꯝ ꯑꯣꯡꯕꯤ ꯃꯥꯏꯆꯣꯟ ꯆꯍꯤ 60, ꯃꯆꯥꯅꯨꯄꯥ ꯔꯥꯀꯦꯁ ꯆꯍꯤ 38, ꯃꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥ ꯆꯍꯤ 35ꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯄꯨꯌꯝ ꯆꯟꯗ꯭ꯔꯃꯅꯤꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯅꯤꯡꯊꯧꯖꯝ ꯁꯨꯕꯣꯟ ꯆꯍꯤ 65 ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ 5 ꯑꯦꯟ ꯁꯥꯏꯂꯥ ꯆꯍꯤ 43, ꯁꯨꯟꯗꯔ ꯆꯍꯤ 94, ꯄ꯭ꯔꯇꯥꯞ ꯆꯍꯤ 38, ꯇꯣꯝꯕ ꯆꯍꯤ 33 ꯑꯃꯗꯤ ꯅꯥꯎꯆꯥꯅ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯟꯗ꯭ꯔꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯀꯦꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯆꯟꯗ꯭ꯔꯃꯅꯤꯗꯤ ꯃꯃꯤꯠ, ꯄꯤꯁꯨꯝ ꯑꯃꯗꯤ ꯂꯦꯡꯖꯨꯝꯗ ꯁꯣꯛꯇꯨꯅ ꯐ꯭ꯔꯦꯛꯆꯔ ꯂꯩꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯥꯏꯆꯣꯟꯅ ꯃꯤꯠ ꯈꯔ ꯁꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯊꯕꯥꯛ ꯑꯃꯗꯤ ꯃꯌꯥꯡꯂꯦꯟꯗ ꯀꯥꯎꯔꯛꯄꯗꯒꯤ ꯆꯩꯅꯥꯁꯨ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯁꯣꯅꯤꯌꯥꯗꯤ ꯁꯨꯕꯣꯟꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯔꯛꯇ ꯃꯁꯝ ꯐꯣꯏꯔꯒ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯃꯐꯤ ꯃꯨꯟꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯋꯥꯜꯗ ꯁꯨꯖꯤꯟꯕꯗꯒꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯡꯖꯃꯩ PSꯇ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯃ ꯏꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯃꯦꯗꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯟꯅ ꯄꯤꯍꯧꯅꯕ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯕꯔꯕꯦꯜ ꯑꯣꯏꯅ ꯍꯥꯏꯔꯝꯕ ꯅꯠꯇꯅ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠꯇꯤ ꯏꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯔꯥꯀꯦꯁꯅ ꯇ꯭ꯌꯨꯁꯟ ꯇꯧꯔꯤꯉꯩ ꯃꯔꯛꯇ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯝꯂꯒ ꯃꯅꯤꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯔꯛ ꯑꯗꯨꯗ ꯅꯤꯡꯊꯧꯖꯝ ꯁꯨꯕꯣꯟꯒꯤ ꯏꯃꯨꯡꯅ ꯗ꯭ꯔꯦꯟ ꯆꯟꯕ ꯊꯦꯡꯅꯈꯤ꯫ ꯃꯃꯥꯡꯗꯁꯨ ꯂꯩꯔꯛꯇ ꯗꯨꯀꯥꯟ ꯐꯝꯖꯤꯟꯕꯗ ꯂꯩꯀꯥꯏꯒꯤ ꯈꯥꯁꯂꯦꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯝ ꯁꯔꯨꯛ ꯐꯥꯎꯕ ꯁꯣꯛꯆꯤꯟꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯈꯠꯅ ꯆꯩꯅꯕ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯗ꯭ꯔꯦꯟ ꯆꯟꯕ ꯑꯗꯨꯗꯁꯨ ꯂꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯏ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯄ꯭ꯔꯇꯥꯞ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯃꯈꯣꯏꯅ ꯈꯨꯠ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯈꯠꯅ ꯆꯩꯅꯔꯕꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯅꯤ ꯈꯟꯗꯨꯅ ꯔꯥꯀꯦꯁꯅ ꯒꯦꯠ ꯂꯣꯟꯁꯤꯜꯂꯒ ꯆꯪꯅꯕ ꯍꯣꯠꯅꯔꯨꯕꯗ ꯄ꯭ꯔꯇꯥꯞꯀꯤ ꯑꯄꯣꯛꯄ ꯁꯨꯕꯣꯟꯅ ꯔꯥꯀꯦꯁꯄꯨ ꯄꯥꯝꯕꯣꯝ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤ ꯆꯠꯊꯔꯛꯄꯅꯤ꯫ ꯉꯔꯥꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯁꯨꯕꯣꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯔꯦ, ꯈꯨꯀꯟ ꯄꯥꯡꯒꯜꯂꯦ ꯍꯥꯏꯕꯒꯤ ꯅꯥꯃꯥꯗ ꯍꯔꯥꯁꯃꯦꯟ ꯀꯌꯥ ꯔꯥꯀꯦꯁꯀꯤ ꯏꯃꯨꯡꯗ ꯄꯤꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯝꯒꯤ ꯇꯪꯗꯥꯡꯕꯤ ꯑꯃ ꯈꯪꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯂꯤꯂꯣꯡ SDC ꯑꯃꯗꯤ DCꯗ ꯆꯦ ꯊꯥꯗꯨꯅ ꯂꯦꯟ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯦꯟ ꯗꯤꯃꯥꯔꯀꯦꯁꯟ ꯑꯁꯤꯁꯨ ꯐꯥꯏꯅꯦꯜ ꯑꯣꯏꯗ꯭ꯔꯤ꯫ ꯈꯠꯅ ꯆꯩꯅꯕꯁꯤ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅ ꯊꯣꯛꯇꯨꯅ ꯀꯥꯡꯁꯤ ꯈꯤꯡꯒꯦ ꯇꯧꯔꯨꯕ ꯃꯇꯝꯗꯁꯨ ꯂꯩꯔꯛ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯍꯜ ꯈꯔꯅ ꯀꯥꯡꯁꯤ ꯈꯤꯡꯒꯅꯨ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕ ꯀꯔꯤꯒꯤꯅꯣ? ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯊꯣꯛꯂꯛꯇꯕ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯗꯨꯅ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯄꯨꯌꯝ ꯔꯥꯀꯦꯁꯅ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫